Naga political issue lumna lobaka loidana kumjali singani tara manga India lenga ka khudik pinakhiba framework agreement asina Aroiba Waroisin Puraknabagi Amatta Ngairaba Yumpham Oigani haina lona thingkraba lalhaulup National Socialist Council of Nagalim Eastern Flank ki maikedi fongdoraklei lubasina ngasi thadorakhiba charol amada nagagi ihawasi puwari na sakhi oiraba kathokpadana saruk oirakpani masibu yasinaba political gilamda lana wahan thokpiduna mayai chamhanba yaroi framework agreement na pidi bawan thokka loinana naga sing punsin bagi tangai fadaba adulai hari cherol asina makhatana duna yana kibu wafam sing nathairaga manungda nakpak tanaba luching bagi yetnaba masung administration gi thabak singi kuthangda organization gi mapangal sonthali haiduna rebel Nscn leadership fraction singbu maral shiraklei tongan ba rank singi marakta miraiba cadre sing yausinduna hingsa sathaba amasung manungda muknaba kaya lei haina sufung durakli nagagi sovereignty amasung identity bu manghanba yaba political variation amata yaba ngamloi yasinaba tawdana manungda leiriba political issue sing ningthina khanglaga thabak torba matamda amata oina punna chatminaduna thabak tongminaba haibadu oithokani haina cherol asida makhatari